Assalamualaikum warahmatullahi wabarakatuh. Ngasi ayaraygi homlok suba podcast ki hom suba episode asida akoigi mamangda thagat sakiba video zakat ka mari lena thagat video sing aduda tongan ba music na views kaya singna comment pirakiba question hangakiba dugi mari lena ngasigi adugi pakum aduni pijaga dawrise adu ngasigi pamlang nation birba mufti sabna akoigi adom na hangpirakiba question adugi wahang adugi pakum adu pijaragani ahamda mufti sapusu thagabu phongdokchari aduga akoi wahang sing asi ahamda akoina lokhacharabada akoi views amadagi hangaisi sinan jabat haiba miyo sinane hangaisi mesap zakat pi basi karam ba pot pu zakat pi gani adu amta haibiro haibadi karam ba pot chai singda zakat faras oibege haibaduni hangaisi Alhamdulillah wa kafa wa salamun ala ibadil ladina istafa amma ba'd yam phajaba wahang ni aduga sumaina mayam se hangnagadabani aduga ekoi khangdaba sing se khangnaba honagadami lana ekoi mak pangal pina bisano han bida mayam isyak sang ju khar nungaite mayam sigidamakta dua tawbiyu hausi ahan bahang ribo hang sigi matungina karam ba posai singda zakat faraz oibano haibani hari basi zakat faraz oiba si khoigi hengak panai ba posak haibadi sana lupa magi ba malse dum matam matungina mafam hamdi matungina hengak panai ba sumba sana lupa dagi khoigi paisa cash paisa haibasi dai khoigi cash oina laiba so aduga khoigi check oina laiba dagi certificate oina laiba aigi milket ta paisa oina paba ya posai sing dolona chankre property gumbasu property ki duna tongali adugi duna karobar ge habum lakani sumain ta duna sana lupa adagi ahum subada karobar gi tamakta lairuba processing karobar gi processing haibidi kana gumba mi amana jon nabagi niyat tawraga lairuba pot duga lairuba matungda somagi yon bagi damak wakal lairiba adugum lo processing sumain ta duna khoigi sasan sing sina tongan no masla amani kana gumba gi manakta sasan masing yamna laiba taragadi magi madu magi mufti sahab singh dagi kupna magi hangadamni kayam pithokadamno karam tawgadamno haibadu aduni maroina sanane lupane duga karobar gi posai singne paisa ne hariba sing asidani zakat paraga pigedalibas aduga amana akoigi sida ina add tawsan bada akoigi zakat se akoigi lainaba yumsu dum sa mayam dum sar leire sugum basidadi akoi chingadra natraga akoigi leiba yoloidaba akoi yum adi property lam lausalaga sum am leiri nariba sugum basidadi zakat ki karamba ofam leibage yum sanaba yum sariba dagi sumba lam sing sida zakat roi zakat parazoi ge doriba si aigi punsi am miyoiba mana hingba darkar leiriba posai sing yum chana thapna ba se na innaba laidina posai sing thaunaba gari haiba aina miyoiba mana singba sirinariba singase masigi ahen bada zakat ke nisab phaba haina chang ama leidina hariba chang adu yaurabadi magi mathakta hogi zakat faraz oi doribneba aduna taba topa posai singda yum gumba gari gumba dali zakat faraz oi ro okay mashallah aduga akogi mathang hangaisena MD Sadia Rahman sida zakat pibagi akak naba matam leibra hangise question ama hagda nate question ahum ni man hangise ado bada zakat pibagi zakat pibagi akak naba matam se leite to khwaidagi bhabadi zakat nisab phaba numit aduda sahi phaba numit to madugida pithokpa tapna pirasu yai to kanaguma nisab phakhra mi amana magi matam do yaroktrigi mamangda pithoklasu yai adugu mamangda pirabasu matungda pirabasu zakat ki niyat tawgadabani zakat ki niyat tawdrabadi magi zakat to oiro hojiki aina akoigi nisab phaba haibase akoigi nisab phaba haibase ngasi koi tangkun mari ni March ki to ngasi gi si dagi phaba huderan ngasi dagi pare adu matung mathang gi date 24 akoigi 2026 ki date 24 yobo March ki date 24 yobo andam ka pitho ka dira habi zakat se dumaina pi gi dawna te zakat chahi phaba haibase khoigi magi nisab phaba numit to khoigi islamic calendar gi matungina magi nisab phaba numit si khangadabani kudam oina harabada araiba londa tombu kaubu nupa magi manakta magi lainaba yum magi chana thaknaba innaba setnaba gari kai setnaba posai singdugi ahen bada magi manakta lairiba se khoki gari gumba sana khakta oire sana se tola taret makhai gi chang oire aduga natragana chandi tola yankhai thoi makhai sigi chang sida magi manakta laire natragana sana lupa natragana cash paisa lairiba adagi mingon dagi ton kiba singakadaba
ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯤ ꯇꯣꯂꯥ 52 ꯃꯈꯥꯏꯒꯤ ꯃꯃꯜꯒꯤ ꯆꯥꯡ ꯑꯁꯤ ꯌꯧꯔꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯒꯤ ꯃꯊꯛꯇ ꯖꯀꯥꯠꯀꯤ ꯅꯤꯁꯥꯕ ꯐꯥꯕ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯗꯦꯠꯁꯤ ꯃꯥꯅ ꯅꯣꯠ ꯇꯧꯁꯤꯜꯍꯧꯔꯅꯤ ꯏꯖꯜꯍꯧꯔꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗꯦꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯃꯔꯛꯇ ꯍꯟꯊꯈꯤꯕ ꯌꯥꯏ ꯍꯦꯟꯒꯠꯈꯤꯕ ꯌꯥꯏ ꯃꯊꯪꯒꯤ ꯆꯍꯤꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯖꯀꯥꯠꯀꯤ ꯅꯤꯁꯥꯕ ꯌꯧꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯦꯠꯇ ꯂꯩꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯜꯂꯛꯄ ꯆꯍꯤꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗꯁꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯔꯕꯅꯤ ꯐꯔꯖ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯗꯒꯤ ꯃꯥ ꯑꯗꯨꯝ ꯖꯀꯥꯠ ꯂꯩꯔꯤꯕ ꯆꯥꯡ ꯑꯗꯨ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨ ꯄꯥꯊꯣꯛꯂꯒ ꯑꯩꯈꯣꯏ ꯁꯝꯅ ꯂꯥꯛ 10 ꯂꯩꯔꯦꯅ ꯈꯜꯂꯣ ꯍꯥꯏꯔꯤꯕ ꯂꯥꯛ 10ꯗꯨꯗꯒꯤ ꯃꯥꯒꯤ ꯀꯌꯥ ꯈꯥꯏꯗꯣꯛꯀꯗꯕꯅꯣ ꯀꯌꯥ ꯇꯥꯕꯅꯣ 2.5 ꯈꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯇꯥꯕꯗꯨ ꯄꯤꯊꯣꯛꯂꯅꯦꯕ ꯁꯤꯅꯤ ꯖꯀꯥꯠꯀꯤ ꯅꯤꯁꯥꯕ ꯐꯥꯕ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣ ꯑꯩꯅ ꯃꯔꯛꯁꯤꯗ ꯃꯦꯁꯥꯞꯅ ꯍꯥꯏꯔꯤꯁꯤꯒꯤ ꯇꯨꯡꯑꯣꯏꯅꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯖꯀꯥꯠꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯄꯥꯕꯗꯁꯨ ꯑꯗꯨꯝ ꯂꯥꯏꯒꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯅꯠꯇ꯭ꯔꯒ ꯃꯦꯁꯥꯞꯅ ꯇꯥꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯗꯦꯠꯇꯨꯃ ꯐꯤꯛꯁ ꯇꯧꯍꯧꯔꯒ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯝꯗꯣ ꯍꯦꯛ ꯌꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯕꯗ ꯂꯥꯏꯅꯕ ꯁꯤꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯔꯤꯁꯤ ꯀꯅꯥꯒꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯂꯤꯃꯨꯜ ꯃꯥꯁꯤꯡꯒ ꯇꯣꯏꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯗ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯦꯌꯔ ꯇꯧꯔ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯁꯨ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯖꯒꯥꯁꯤ ꯐꯥꯕ꯭ꯔꯅ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯌꯦꯡ ꯄꯤꯊꯣꯛꯄꯗꯁꯨ ꯂꯥꯏꯒꯅꯦꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯪꯉꯤꯁꯦ ꯖꯀꯥꯠ ꯑꯁꯤ ꯁꯨꯞꯅꯒꯤ ꯌꯥꯝꯅ ꯋꯥꯕ ꯅꯪꯕ ꯏꯃꯨꯡ ꯑꯃꯈꯛꯇꯗ ꯄꯨꯂꯞ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯌꯥꯔꯤꯕꯃꯈꯩ ꯊꯨꯡꯍꯟꯕꯗꯤ ꯐꯩ ꯑꯇꯣꯞꯄꯁꯤꯡꯁꯨ ꯆꯥꯡ ꯑꯃꯗ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗ ꯄꯨꯂꯞꯅ ꯄꯤꯔꯨꯕꯁꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯃꯅ ꯆꯨꯝꯅ ꯆꯟꯗꯥ ꯂꯥꯛꯄ ꯀꯥꯟꯗ ꯖꯀꯥꯠꯀꯤ ꯅꯤꯌꯠ ꯇꯧꯔꯒ ꯄꯤꯕꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯆꯟꯗꯥꯁꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯆꯠꯅꯩ ꯍꯥꯟꯅ ꯆꯠꯅꯕꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯅꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯝ ꯃꯗ꯭ꯔꯁꯥꯒꯤꯁꯨ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯄ ꯌꯥꯎꯋꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯗꯅ ꯀꯔꯝꯍꯥꯏꯅ ꯂꯩꯕ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯍꯥꯟꯕꯗ ꯖꯀꯥꯠꯀꯤ ꯋꯥꯐꯝꯁꯤ ꯊꯝꯂꯒ ꯑꯍꯥꯟꯕꯗ ꯅꯤꯕ ꯍꯥꯏꯕꯁꯤ ꯏꯁꯂꯥꯝꯗ ꯌꯥꯝꯅ ꯑꯃꯛꯄ ꯄꯣꯠ ꯑꯃꯅꯤ ꯏꯁꯂꯥꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯅꯣꯡꯃꯗꯨꯒꯤ ꯁꯦꯠꯅꯕ ꯐꯤ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯅꯤꯕ ꯍꯔꯥꯝꯅꯤ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯅꯤꯔꯒ ꯆꯥꯕ ꯃꯤꯁꯤꯡꯒꯤ ꯃꯃꯥꯏꯗ ꯃꯥꯏꯊꯣꯡꯗ ꯃꯇꯣꯡ ꯌꯥꯎꯔꯣꯏ ꯃꯥꯏꯊꯣꯡ ꯆꯣꯞꯂꯒ ꯃꯥꯒꯤ ꯅꯤꯔꯨꯕꯒꯤ ꯑꯃꯛꯄꯗꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯅꯤꯕ ꯂꯥꯛꯄꯁꯤꯒꯤ ꯀꯜꯆꯔ ꯑꯁꯤ ꯃꯁꯤ ꯁꯧꯒꯠꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯖꯀꯥꯠꯀꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯦꯒꯔ ꯑꯣꯏꯔꯗꯤ ꯍꯥꯏꯗꯤ ꯃꯥꯁꯤ ꯅꯤꯕꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯆꯠꯅꯕ ꯈꯪꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯖꯀꯥꯠ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯅꯤꯕ ꯆꯠꯂꯤꯕꯁꯤꯡꯁꯤ ꯃꯌꯥꯝ ꯑꯃ ꯖꯀꯥꯠꯀꯤ ꯅꯤꯁꯥ ꯐꯥꯕ ꯌꯥꯎꯋꯦꯕ ꯃꯣꯏ ꯅꯤꯕꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯕꯒꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛ ꯀꯌꯥ ꯄꯩꯁꯟ ꯇꯨꯡꯁꯜꯂꯒ ꯊꯝꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯥ ꯑꯅꯤꯕꯅꯤꯅ ꯑꯐꯣꯡꯕꯗꯨ ꯎꯔꯒ ꯄꯤꯕ ꯌꯥꯗꯦ ꯖꯀꯥꯠ ꯄꯤꯕ ꯃꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯤ ꯁꯤꯗꯤ ꯁꯗꯀꯥ ꯅꯐꯤꯂꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯐꯜꯒꯤ ꯁꯗꯀꯥ ꯄꯤꯕꯗꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯖꯀꯥꯠ ꯄꯤꯕꯁꯤꯗꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯌꯥꯕ ꯃꯤꯔꯥ ꯌꯥꯗꯕ ꯃꯤꯔꯥ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯊꯤꯖꯤꯟꯒꯗꯕꯅꯦꯕ ꯂꯥꯏꯅ ꯄꯤꯊꯣꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯖꯀꯥꯠ ꯑꯣꯏꯔꯣꯏꯗꯣꯔꯤꯕꯅꯦꯕ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯖꯀꯥꯠ ꯑꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯕ ꯈꯛꯀꯤ ꯍꯛꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯤꯕ ꯂꯥꯛꯄꯁꯤꯗ ꯃꯔꯨꯑꯣꯏ ꯇꯉꯥꯏ ꯐꯗꯅ ꯄꯤꯗꯕꯅ ꯐꯩ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯅꯤꯕ ꯆꯠꯂꯤꯕ ꯃꯤꯗꯨ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯅꯤꯕ ꯂꯥꯛꯄꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯤꯕ ꯂꯥꯛꯄꯅꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯅꯤꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯂꯥꯏꯔꯕꯅꯤ ꯍꯥꯏꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯄꯤꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯂꯩꯔꯕ ꯅꯤꯕꯒꯤ ꯍꯥꯏꯔꯤꯕ ꯃꯤꯗꯨꯗꯗꯤ ꯖꯀꯥꯠꯀꯤꯗꯤ ꯄꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯪꯖꯜꯍꯧꯒꯗꯕꯁꯦ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯖꯀꯥꯠꯁꯤ ꯄꯤꯒꯗꯕ ꯃꯐꯝꯗꯨꯃꯛ ꯌꯧꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯖꯀꯥꯠ ꯄꯤꯕ ꯌꯥꯗꯕ ꯃꯤꯗ ꯄꯤꯁꯜꯂꯨꯔꯒꯗꯤ ꯄꯤꯔꯤꯕ ꯖꯀꯥꯠ ꯑꯗꯨ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯔꯥꯝ ꯀꯃꯥꯏꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯅ ꯖꯀꯥꯠ ꯄꯤꯕ ꯐꯔꯁ ꯑꯣꯏꯕꯒꯤ ꯆꯥꯡ ꯐꯥꯎꯕ ꯂꯩꯔꯦ ꯃꯥꯒꯤ ꯃꯊꯛꯇ ꯁꯔꯤꯌꯠꯀꯤ ꯀꯔꯤ ꯍꯨꯀꯨꯝꯅꯣ ꯍꯔꯥꯝꯁꯤ ꯃꯥꯒꯤ ꯃꯥꯜꯁꯤ ꯇꯣꯇꯦꯜ ꯍꯔꯥꯝ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗ ꯃꯥꯒꯤ ꯖꯀꯥꯠ ꯐꯔꯁ ꯑꯣꯏꯗꯦ ꯍꯔꯥꯝꯒꯤ ꯃꯥꯜ ꯑꯗꯨꯗ ꯖꯀꯥꯠ ꯄꯤꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯗꯣ ꯍꯔꯥꯝꯁꯨ ꯄꯨꯟꯕ ꯁꯤꯗꯁꯨ ꯑꯃꯨꯛꯀ ꯃꯈꯜ ꯑꯅꯤꯅꯤ ꯍꯥꯏꯗꯤ ꯃꯥꯗꯤ ꯍꯂꯥꯜꯒꯤꯅ ꯀꯌꯥꯝꯅꯣ ꯍꯔꯥꯝꯒꯤꯅ ꯀꯌꯥꯝꯅꯣ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯕ ꯑꯃꯅ ꯆꯥꯡ ꯈꯪꯗꯕ ꯍꯥꯏꯕ ꯑꯃ ꯑꯗꯣ ꯑꯅꯤꯃꯛꯁꯤ ꯆꯥꯡ ꯈꯪꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯍꯂꯥꯜꯒꯤ ꯄꯩꯁꯥꯗꯨꯗ ꯍꯔꯥꯝꯒꯤ ꯄꯩꯁꯥ ꯂꯩꯔꯤꯗꯨꯒ ꯇꯤꯟꯁꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯖꯀꯥꯠꯀꯤ ꯅꯤꯁꯥ ꯐꯥꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯄꯤꯌꯣꯔ ꯍꯔꯥꯝ ꯈꯛꯀꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯐꯔꯁ ꯅꯠꯇꯦ ꯑꯗꯨꯅ ꯖꯀꯥꯠ ꯄꯤꯕꯁꯨ ꯖꯥꯏꯖ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯅ ꯁꯤꯗ ꯃꯥꯅ ꯑꯔꯣꯏꯕꯗ ꯍꯪꯉꯤꯁꯦ ꯖꯀꯥꯠ ꯐꯔꯁ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯅꯥ ꯄꯩꯁꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯂꯩꯐꯝ ꯊꯣꯛꯄꯒꯦ ꯃꯃꯥꯡꯗꯁꯨ ꯄꯟꯈ꯭ꯔꯕꯅ ꯈꯜꯂꯦ ꯅꯤꯁꯥꯕ ꯐꯥꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯆꯥꯟꯗꯤ ꯇꯣꯂꯥ 52 ꯍꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯒ꯭ꯔꯥꯝꯗ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯒ꯭ꯔꯥꯝ 712.35 ꯃꯤꯂꯤꯒ꯭ꯔꯥꯝꯅꯤ
ꯍꯥꯏꯔꯤꯕꯁꯤꯒꯤ ꯖꯀꯥꯠ ꯄꯥꯕꯒꯤ ꯀꯔꯤꯁꯤ ꯏꯔꯥꯏ ꯂꯥꯏ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯑꯃꯇꯪ ꯇꯦꯟꯇꯛꯅ ꯍꯥꯏꯖꯒꯦ ꯒꯨꯒꯜꯗ ꯍꯦꯛꯇ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯤꯒꯤ ꯃꯃꯜ ꯀꯌꯥ ꯂꯩꯕꯅꯣ ꯌꯦꯡꯕꯤꯔꯣ ꯁꯤꯜꯚꯔꯒꯤ ꯒꯣꯜꯒꯤ ꯆꯥꯟꯗꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯒꯣꯜꯒꯤ ꯁꯅꯥꯒꯤ ꯁꯅꯥꯒꯤ ꯃꯃꯜ ꯀꯌꯥ ꯂꯩꯕꯅꯣ ꯍꯦꯛꯇ ꯌꯦꯡꯕꯤꯔꯣ ꯒꯨꯒꯜꯗ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯒꯤ ꯃꯃꯜꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯤꯒꯤ ꯃꯃꯜꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯅꯥ ꯈꯛ ꯅꯠꯇꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤꯛꯁ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯤꯒꯤ ꯃꯃꯜꯗ ꯄꯥꯒꯗꯧꯔꯤꯕꯗꯨꯅ ꯑꯗꯨꯅ ꯒ꯭ꯔꯥꯝ 712ꯁꯤꯒꯤ ꯃꯃꯜ ꯀꯌꯥ ꯇꯥꯕꯅꯣ ꯌꯦꯡꯉꯣ ꯑꯗꯨ ꯍꯦꯛ ꯇꯥꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯗꯨꯅ ꯑꯗꯨꯒꯤ ꯃꯃꯜꯗꯨ ꯌꯧꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯖꯀꯥꯠ ꯑꯗꯨꯃꯛ ꯅꯤꯁꯥ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯕ ꯌꯥꯔꯦ ꯑꯣꯀꯦ ꯃꯥꯁꯥꯜꯂꯥ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯝ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯍꯪꯉꯛꯏ ꯃꯍꯥꯛꯅ ꯍꯪꯉꯤꯁꯤ ꯖꯀꯥꯠ ꯄꯤꯕ ꯌꯥꯔꯕ ꯄꯩꯁꯥ ꯈꯔ ꯂꯩꯔꯦ ꯑꯗꯨꯕꯨ ꯏꯅꯧ ꯅꯧꯅ ꯉꯁꯤ ꯖꯀꯥꯠꯀꯤ ꯍꯤꯁꯥꯞ ꯇꯧꯔꯝꯗꯥꯏꯗ ꯃꯃꯥꯡꯒꯤ ꯊꯥꯗꯒꯤ ꯍꯨꯟꯕ ꯍꯧꯔꯛꯄ ꯃꯔꯨꯞ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯪꯂꯦ ꯃꯁꯤꯒꯤꯁꯨ ꯌꯥꯎꯅ ꯍꯤꯁꯥꯞ ꯄꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯄꯥꯒꯗꯕꯅꯤ ꯖꯀꯥꯠꯀꯤ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕ ꯃꯑꯣꯡꯗꯣ ꯑꯍꯥꯟꯕꯒꯤ ꯅꯤꯁꯥꯞ ꯐꯥꯕ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥ ꯆꯍꯤꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯥꯕ ꯅꯨꯃꯤꯠꯇꯨꯗ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯖꯀꯥꯠꯀꯤ ꯅꯤꯁꯥꯞ ꯐꯥꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯍꯦꯟꯕ ꯂꯥꯛꯄ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯒꯤ ꯈꯨꯗꯨꯝꯗ ꯂꯩꯔꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯖꯀꯥꯠꯀꯤ ꯄꯥꯕꯗ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯤꯁꯛ ꯑꯁꯤꯅ ꯍꯪꯉꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯇꯣꯜꯂꯦ ꯑꯗꯨꯕꯨ ꯁꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯂꯟꯗꯣꯟ ꯑꯁꯤ ꯑꯩꯍꯥꯛꯅ ꯁꯤꯔꯕꯁꯨ ꯀꯌꯥꯃꯨꯠ ꯐꯥꯎꯕ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗ ꯂꯩ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤꯒꯤ ꯖꯀꯥꯠ ꯄꯤꯒꯗ꯭ꯔꯥ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯖꯀꯥꯠ ꯄꯥꯕꯗ ꯌꯥꯎꯔꯣꯏ ꯖꯀꯥꯠ ꯄꯤꯔꯣꯏ ꯑꯗꯨꯒꯤꯗꯤ ꯑꯗꯨꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯐꯥꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏ ꯃꯃꯥ ꯃꯄꯥ ꯂꯥꯏꯔꯕ ꯑꯃꯗꯤ ꯃꯤꯒꯤ ꯄꯩꯁꯥꯁꯨ ꯇꯣꯟꯕ ꯃꯆꯥ ꯅꯨꯄꯤꯒꯤ ꯖꯀꯥꯠ ꯄꯤꯒꯗꯕ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ ꯃꯆꯥꯒꯤ ꯖꯀꯥꯠꯀꯤ ꯄꯩꯁꯥꯗꯨꯅ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯁꯤꯡꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯖꯀꯥꯠꯁꯨ ꯑꯣꯏꯕ ꯃꯤꯒꯤꯁꯨ ꯁꯤꯡꯕ ꯑꯃꯅ ꯖꯀꯥꯠ ꯄꯥꯊꯣꯛꯇꯅ ꯃꯤꯑꯣꯏ 4-5ꯗ 500 ꯈꯔꯗ ꯄꯤꯔꯒ ꯖꯀꯥꯠ ꯄꯤꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯆꯥꯅ ꯃꯃꯥ ꯃꯄꯥ ꯂꯥꯏꯔꯕꯗ ꯖꯀꯥꯠ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯍꯪꯉꯤꯁꯦ ꯌꯥꯗꯦ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅ ꯃꯃꯥ ꯃꯄꯥꯗ ꯖꯀꯥꯠ ꯄꯤꯕ ꯌꯥꯗꯦ ꯃꯃꯥ ꯃꯄꯥꯁꯤꯡꯗꯗꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯗꯗꯤ ꯁꯗꯀꯥ ꯅꯐꯤꯂꯥ ꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯂꯤꯜꯂꯥ ꯄꯤꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯨꯝꯅ ꯑꯗꯨꯃꯛ ꯄꯤꯕ ꯍꯛꯅꯤ ꯄꯤꯒꯗꯕꯅꯤ ꯃꯆꯥꯁꯤꯡꯒꯤ ꯃꯊꯛꯇ ꯍꯛꯅꯦꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯁꯦ ꯑꯗꯨꯒ ꯖꯀꯥꯠ ꯄꯤꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯥꯞ ꯄꯥꯗꯕꯤꯗ 500 ꯍꯤꯁꯥꯞ ꯄꯥꯗꯕꯤꯗ ꯂꯥꯛ ꯑꯃꯃꯝ ꯀꯔꯣꯔ ꯑꯃꯃꯝ ꯄꯤꯊꯣꯛꯈ꯭ꯔꯒꯁꯨ ꯖꯀꯥꯠ ꯑꯣꯏꯔꯣꯏ ꯖꯀꯥꯠꯀꯤꯗꯃꯛꯇꯗꯤ ꯃꯥꯒꯤ ꯅꯤꯁꯥꯞ ꯈꯪꯒꯗꯕꯅꯤ ꯆꯞ ꯆꯥꯅ ꯄꯥꯒꯗꯕꯅꯤ ꯃꯇꯝ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯒ ꯄꯤꯐꯝ ꯀꯅꯥꯗ ꯄꯤꯕ ꯌꯥꯕꯅꯣ ꯌꯥꯗꯕꯅꯣ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯌꯦꯡꯒꯗꯕꯅꯤ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯅꯃꯥꯖꯀꯨꯝꯅ ꯐꯔꯖꯃꯅꯦꯕ ꯖꯀꯥꯠꯁꯤꯁꯨ ꯁꯝꯅ ꯅꯃꯥꯖꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯔꯀꯥꯠ 9 ꯍꯦꯛꯇ ꯄꯥꯗꯕꯤꯗ ꯁꯣꯟꯗꯣꯛꯑꯒ ꯖꯍꯔꯒꯤ ꯀꯔꯤꯒꯤ ꯅꯦꯠ ꯂꯥꯡ ꯑꯃꯇ ꯌꯥꯎꯗꯕ ꯁꯣꯟꯗꯣꯛꯑꯒ ꯑꯣꯏꯒꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯖꯀꯥꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯔꯣꯔ ꯃꯤꯂꯤꯌꯟ ꯄꯤꯊꯣꯛꯈ꯭ꯔꯒꯁꯨ ꯄꯥꯗꯕꯤꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯤ ꯑꯗꯨꯝ ꯌꯥꯎꯖꯈ꯭ꯔꯅꯤ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯗꯤ ꯖꯀꯥꯠ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯄꯥꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯖꯀꯥꯠꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯦ ꯑꯗꯣ ꯑꯃꯅ ꯑꯩꯅ ꯁꯤꯗ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯀꯥꯠꯁꯤ ꯄꯥꯕꯗꯒꯤ ꯍꯦꯟꯅꯗꯤ ꯄꯤꯕꯗꯤ ꯌꯥꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯗꯨꯅ ꯁꯗꯀꯥꯏ ꯅꯥꯐꯤꯂꯥꯗ ꯆꯤꯡꯒꯅꯤ ꯆꯤꯡꯒꯗꯧꯔꯤꯕꯅꯤ ꯀꯩꯁꯨ ꯖꯀꯥꯠ ꯀꯥꯏꯗꯦ ꯀꯩꯗꯧꯔꯔꯣꯏ ꯍꯦꯟꯅ ꯄꯤꯕꯒꯤ ꯑꯊꯤꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯅꯋꯥꯖ ꯈꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯪꯉꯤꯁꯦ ꯃꯦꯁꯥꯞ ꯀꯔꯝꯕ ꯃꯤꯑꯣꯏꯗ ꯖꯀꯥꯠ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯃꯃꯥꯡ ꯁꯦꯝꯗ꯭ꯔꯁꯨ ꯑꯗꯨꯃꯛ ꯏꯔꯥꯏ ꯄꯣꯠꯅꯤ ꯑꯌꯥꯠꯇ ꯂꯥꯔꯕꯨꯂꯦꯖꯅ ꯁꯨꯔꯦ ꯇꯧꯕꯥꯗ ꯍꯥꯏꯔꯤꯕꯗꯨꯅ ꯏꯟꯅꯃ ꯁꯗꯀꯥꯇꯨ ꯂꯤꯜ ꯐꯨꯀꯥꯔꯥ ꯑꯋꯥꯏꯕꯃꯛ ꯖꯀꯥꯠꯀꯤ ꯂꯧꯕ ꯌꯥꯕꯁꯤꯡ ꯑꯗꯨꯅꯤ ꯑꯌꯥꯠ ꯑꯁꯤꯗ ꯂꯥꯟꯅ ꯄꯜꯂꯤꯕꯁꯤ ꯑꯍꯥꯟꯕꯗ ꯐꯀꯤꯔ ꯍꯥꯏꯕꯅꯤ ꯐꯀꯤꯔ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯐꯔꯖꯣꯏꯗꯕ ꯅꯤꯁꯥꯞ ꯐꯥꯗꯕ ꯃꯤꯁꯤꯡ ꯖꯀꯥꯠ ꯐꯔꯖꯣꯏꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯖꯀꯥꯠ ꯄꯤꯕ ꯌꯥꯏ ꯑꯅꯤꯁꯨꯕꯗ ꯃꯤꯁꯀꯤꯟ ꯍꯥꯏꯕꯅꯤ ꯃꯤꯁꯀꯤꯟ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯕꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯕꯁꯤꯡꯗꯨꯁꯨ ꯄꯤꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯃꯤꯂꯤꯟ ꯍꯥꯏꯕꯅꯤ ꯑꯥꯃꯤꯂꯤꯟꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯀꯥꯠ ꯈꯣꯝꯒꯠꯅꯕ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯩꯔꯤ ꯖꯀꯥꯠ ꯈꯣꯝꯅꯕ ꯀꯥꯡꯕꯨ ꯑꯃ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯖꯀꯥꯠ ꯄꯤꯕ ꯌꯥꯏ ꯁꯗꯀꯥ ꯈꯌꯥꯠꯁꯤ ꯃꯈꯣꯏꯗꯁꯨ ꯄꯤꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯨꯑꯜꯂꯐꯥꯇꯤꯜ ꯀꯨꯂꯨꯕ ꯍꯥꯏꯅ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯑꯁꯤꯗꯁꯨ ꯄꯜꯂꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯅꯧꯅ ꯍꯧꯗꯣꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯃꯨꯁꯜꯃꯥꯟ ꯑꯣꯟꯁꯜꯂꯛꯄꯁꯤꯡꯗꯣ ꯃꯈꯣꯏꯗ ꯖꯀꯥꯠ ꯄꯤꯔꯝꯃꯦꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯗꯨꯅꯤꯌꯥꯒꯤ ꯑꯋꯥꯕꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯋꯥꯕꯗꯒꯤ ꯍꯤꯡꯂꯒ ꯏꯁꯂꯥꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛꯇ
sumain tawduna khoi musalman oning laireba mi sing makhoi da su zakat ki senpham sing pibi rammi hariba sibu nim muallifatul qulub hariba si masigi matang si haujik masigi fokai kiram singna masigi darkar leitre hena dumak thamlabani adu haujik su bai jas lairak pa taraga de dumak sinna kari su kai de sumain tawduna mathang da riqab habidi khoi gi kana gomba ning thau ama na traga minai magi mapuna magi minai sida haire nang paisa duk puro adu bataraga nang aina thadok lani haidina ning tam halani harakpa matamda hariba minai aduna kana gomba magi zakat pisalaga magi zakat ki paisa aduna magi ning thau haidi minai oina layuda gi hingnabagi damakta sinna yai sumain tawduna garim kana gomba mi ama ki mathakta mi gi landon aduki matik yamna tolleba hariba landon singasi singdoki matamda zakat ki nisab fauroi deba mi oire adu magi damakta topa zakat farajoira mi mana magi landon ado madu singdok pi yai mathangda ikhogi fi sabilillah haibdi allah gi lambi da jihad taw mi singi damakta sumain tawduna din gi damakta kathok laga mai kai thadok laga leiba mi sing makoi sing da zakat ki senham sing damak pisan bayai haibduni sumaina ikhogi ibnu sabil haibdi musafir sing mak to nisab maim da mak nisab haram sanu ma karorpati oram sanu kari ma musafir na tholok padaraga di ikhogi mahang da sudum zakat ki paisa sing pisan bayai haiba miyoi makhal sing sida ikhogi zakat ki paisa sinna bayai ख्वाइदगी फबर फकीर मिस्किन मसिसि zakat की अखोगी मरोय बहमति मखोय अदो मेसमना अखोगी मरकदा अखोगी आमिलिन हाइबा अमा पनगे हाइबदी अखोगी स्टेट की होबा मी थंगनि अखोगी zakat सि खोंगतनबा कंगलुप अमा अदो हुजिक लेरिबा अखोगी मणिपुर दसो दुम खरा उबो फंगे हाइदी मद्रसागी नत्रगा तोंगानबा ग्रुप अमगी अखोई zakat सि दुकान द चटलगा नत्रगा युमम द चटलगा हेक पैसा सि पिबियो न मी खरा अदुम लागा लौबगी मतंग द दुम अखोइना मैम दसु दुम ता फंगे मसिगी मतंग दना करंबा हुजिकी आमिलिन जी हुजिपो लैरिब्रा नदरा कमेंट तौगे हाबिदो अखोइना लैरिबो हमसिदा इस्लामिक कंट्री इस्लामिक शरिया लो चना द हमनि हाइरिबो हमसिदा zakat खोंबा लाकपगी इसे मसिगा दुगा कुरान दा हाइबा आमिलिन सिगा करिमत मरि लैनते हुजिक अखोइगी मणिपुर दा अखोइ इंडिया के नि हमदा zakat खोंबा चलेबा सिंगसिदा zakat पीबदा सोइखोइना तराई ने हेक्ता पिथोरोइदबनी कुपना येंगदबनी थिजनगदबनी मखोइदा सिन्नखरिबसी zakat की सि चुमना सिन्नब्रा चुमना यौखम थोकम हमदा यौहनब्रा यौहनदब्रा हाइबसे कुपना येंगगा थिजल्ला मतुंगदा मखोइदा पीगदबनी हेक्ता पिथोकपा तौरोइदबनी माशाल्लाह दुना अखोगी zakat से अखोइने पीबा मतमदा ममांगसो हाइखरे दुना यामना चेक्सिनना यामना अखोइने पिथोइबा पैसा से मी लाइरबा सिंगदा यौहननबगी दमकता पीबनिबा दुना अखोइने पीबा मतमदसु अखोइ मरम चादना एगी पैसा दो सिन्नखरदे एंगोंदसु काना फंगावरोय मी अतोपदसु काना फंगारोय अदुना काना फंगनबे दमकता अखोइगी मरम चाना याम चेक्सिनना यौहननबा अखोइ होटनमिनसे हाबिदुने अदसिदा अंजिसना क्वेश्चन अमा हंगे सिदी यामना अखोइगी एम्प्लॉई सिंगा नत्रगा सरकार गी थबक तौबा गवर्नमेंट एम्प्लॉई सिंगा यामना मरी लेनबा पोतनी अदु हाबिदि प्रोविडेंट फंड लैबा पैसा पेंशन की चंगक्तिरो पैसा अदुगा मिंगोंदा तोनखिबो पैसा सिगी zakat का मरी लैनबा हाइबियु मेसाब अदुगा अमना zakat पीबा फरस ओइरबा मी अमना महाके अनोबा माल खरा यौसलके चहीदी फाद्री मधु zakat की अमाउंट ता पाबा यागदरा हाबिसिन अहान बदा अखोइगी तेंतकना हाइबदा प्रोविडेंट फंड हाइबो रंगनी माने प्रोविडेंट फंड हाइबा सिगी मतंग से मागी संदोकपा कयामा लैखरे अदु मागी अपुनबा उसूलमति हाइरगे अदुगा अखोइगी हंगलाइबा हंगलाइबा मिसिंगना सोगुंबा सिदी माना लैरिबा फम जॉब तौरी मफमदो अदुगी रूल्स करी ओइबना करी कमेंट तौगे हाबिदो मागी फैसिलिटीसिंग करीनो प्रोविडेंट फंड की मतंग दा करी मनी मखा तमहनबनो नत्रगना अखोइ कंपलसरी ओइबरा हाइबना सिंगबदो अदु डिटेल पीर मतुंग दा हाइगदबनी अदु अखोइगी जनरली ओइना अखोइगी प्रोविडेंट फंड से मागी फंड से पिथोरकलबा मतुंग मागी खुदुमदा लैरबा मतुंगदा अखोइगी मा zakat पीगनी अदुगा ममांग चाही सिंग हाइदि प्रोविडेंट फंड पिथोरक्तगी ममांगी चाही सिंगदा अदुगी zakat माना काजासु तौरोय हाइबदि अदुदसु zakat फरजोइरो समना मसी कंपनी की खुद लैबा मनी माना मनिंग तमना सिननिंग मतमदा सिननरग लौथोकपा सिननबा याबा लै यादबा लै अदुबो अयामबना यादबा ngaktani aduna magi khudumda laitabani idi mana tasarruf अखोइगी zakat फरजोइनबगी दमकता आइदी आइगी पोट से आइगी ओइबा अमदी आइगी ओइबा तनतना आइना मफुंग फाना सिजननिंग मोंगदा सिननबगी पंगल लैबा हक फंगबसु मथौ तायबा अदुना प्रोविडेंट फंड की मिंगदा लैखिबसी आइना दरकार लैपदा सिननिंग मोंगदा सिननबा यादेबा अदुना अखोइगी प्रोविडेंट फंड से काइथोरकलबा मतुंगदा करिगुम आइसे हाना निसाब फारम zakat निसाब फारम देबा अदु नोंगमदी अइगोंदा करिगदा अखोइगी प्रोविडेंट फंड से मसी काइथोरकएबा काइथोरकपा प्रोविडेंट फंड की पैसा सिंग से हापचन मतमदा आइगी हाना लैरु सिंदो पुनसन बकान निसाब फारे दोइ बतारगदि मागी मथक्ता zakat फरजोइगे दोरगो
ꯍꯧꯖꯤꯛ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟꯗ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯅꯕꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯀꯥꯟꯗ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯁꯥꯕꯒꯤ ꯑꯗꯨꯝꯕ ꯃꯇꯥꯡꯗ ꯑꯗꯨꯝ ꯆꯤꯜꯂꯛꯄ ꯀꯥꯟꯗ ꯂꯧꯊꯣꯛꯅꯕꯒ ꯑꯗꯨꯝ ꯎꯕ ꯁꯔꯀꯥꯔꯒꯤ ꯑꯗꯨꯅ ꯂꯩꯔꯤꯁꯤꯡꯁꯦ ꯃꯔꯝ ꯑꯃ ꯄꯤꯔꯒ ꯂꯧꯊꯣꯛꯄꯅꯤꯗꯅ ꯃꯅꯤꯡ ꯇꯝꯅ ꯑꯩ ꯗꯔꯀꯥꯔ ꯂꯩꯔꯦꯅ ꯍꯦꯛꯇ ꯂꯧꯊꯣꯛꯄꯗꯤ ꯃꯁꯥꯒꯤ ꯌꯥꯗꯦꯕ ꯄꯩꯁꯥ ꯗꯥꯏꯔꯦꯛ ꯂꯩꯔꯦꯅ ꯈꯪꯕ ꯄꯣꯠꯇꯨꯗꯅꯦꯕ ꯑꯣꯏꯒꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯂꯩꯕ ꯃꯥꯒꯤ ꯃꯤꯡꯗ ꯂꯩꯕ ꯁꯝꯅ ꯃꯤꯜꯀꯤꯌꯦꯠ ꯍꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯄꯣꯠꯁꯤ ꯑꯗꯨꯒ ꯄꯣꯠꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯣꯏꯒꯗꯕꯅꯦꯕ ꯑꯩ ꯈꯨꯗꯝ ꯗꯥꯏꯔꯦꯛ ꯂꯩꯕ ꯑꯣꯏꯒꯗꯕꯅꯦꯕ ꯃꯤꯉꯣꯟꯗ ꯍꯥꯏꯖꯕꯒꯤ ꯅꯣꯟꯖꯕꯒꯤ ꯍꯥꯏꯕꯗꯤ ꯁꯤꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯔꯃꯤꯁꯟ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯍꯣꯏ ꯑꯗꯨ ꯍꯣꯏ ꯁꯤꯒꯅꯦꯆꯔ ꯀꯌꯥ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯏꯟꯀ꯭ꯂꯨꯗ ꯇꯧꯗꯦꯕ ꯑꯗ ꯁꯤꯗ ꯖꯋꯥꯔꯤꯌꯥ ꯁꯤꯡꯒꯥꯅ ꯍꯪꯉꯤꯁꯦ ꯖꯀꯥꯠ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯖꯀꯥꯠ ꯄꯤꯕꯒꯤ ꯅꯤꯌꯝꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯦꯁꯥꯞ ꯍꯥꯏꯕꯁꯤꯅꯤ ꯖꯀꯥꯠ ꯄꯤꯕꯒꯤ ꯅꯤꯌꯝꯁꯤ ꯅꯤꯌꯝꯁꯤꯡ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯐꯔꯁ ꯑꯣꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯖꯀꯥꯠꯇꯣ ꯄꯥꯊꯣꯛꯂꯅꯤ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯥꯜꯀꯨꯂꯦꯇꯔꯗ ꯑꯗꯨꯝ ꯄꯥꯕ ꯌꯥꯔꯦ ꯁꯝꯅ ꯂꯨꯄꯥ ꯆꯥꯝꯃꯗ ꯂꯨꯄꯥ 2.5 ꯂꯨꯄꯥ ꯂꯤꯁꯤꯡꯗ ꯂꯨꯄꯥ 15 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ 2.5 ꯑꯗꯨꯝ ꯈꯥꯏꯗꯣꯛꯂꯒ ꯑꯩ ꯂꯩꯔꯤꯕ ꯃꯁꯤꯡꯗꯨ ꯄꯨꯂꯞ ꯄꯥꯁꯤꯜꯂꯒ ꯑꯗꯨꯝ ꯄꯔꯁꯦꯟꯇꯦꯖ ꯍꯣꯠꯂꯒ ꯑꯗꯨꯝ ꯈꯥꯏꯗꯣꯛꯄ ꯌꯥꯔꯦ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯗ ꯌꯧꯍꯟꯕ ꯊꯨꯡꯍꯟꯕ ꯁꯤꯅꯤ ꯖꯀꯥꯠ ꯄꯤꯕꯒꯤ ꯅꯤꯌꯝ ꯍꯥꯏꯔꯤꯕꯁꯤ ꯆꯍꯤ ꯐꯥꯔ ꯃꯇꯨꯡꯗ ꯃꯥꯁꯥꯜꯂꯥ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤ ꯃꯌꯥꯝꯒꯤ ꯀꯣꯛꯇꯁꯨ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯅꯤ ꯃꯌꯥꯝꯅ ꯍꯪꯅꯤꯡ ꯂꯩꯔꯒ ꯍꯦꯛ ꯍꯪꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯇꯟꯖꯥ ꯆꯥꯗꯗꯅ ꯍꯪꯗꯕ ꯑꯗꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯏꯆꯥꯅ ꯍꯪꯉꯤꯁꯤ ꯖꯀꯥꯠ ꯄꯤꯊꯣꯛꯄꯁꯤ ꯃꯁꯖꯤꯠ ꯁꯥꯕꯗ ꯄꯤꯕ ꯌꯥꯕꯔꯥ ꯃꯦꯁꯥꯞꯅ ꯍꯥꯏꯕꯗꯤ ꯆꯃꯝꯅꯕ ꯂꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯖꯀꯥꯠꯁꯦ ꯑꯩꯒꯤ ꯖꯀꯥꯠꯀꯤ ꯄꯩꯁꯥꯁꯤ ꯃꯁꯖꯤꯠꯀꯨꯝꯕ ꯁꯥꯕ ꯑꯗꯒꯤ ꯃദ്ꯔꯁꯥꯒꯨꯝꯕ ꯁꯥꯕ ꯁꯤꯗ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯍꯪꯉꯤ ꯑꯗꯨ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯑꯩꯅ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯑꯃ ꯁꯣꯟꯈꯤꯕꯗꯣ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯇ ꯄꯟꯕ ꯖꯀꯥꯠ ꯄꯤꯐꯝꯁꯤꯡ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯗ ꯃꯁꯖꯤꯠꯇꯤ ꯌꯥꯎꯈꯤꯗꯦꯗꯅ ꯃꯁꯖꯤꯠ ꯑꯃꯗꯤ ꯃꯁꯖꯤꯠꯀꯨꯝꯕ ꯌꯥꯎꯈꯤꯗꯦ ꯃꯁꯖꯤꯠꯇ ꯁꯝꯅ ꯖꯀꯥꯠ ꯄꯤꯕ ꯌꯥꯗꯦ ꯃꯁꯖꯤꯠ ꯁꯥꯕꯗ ꯖꯀꯥꯠꯀꯤ ꯁꯦꯟꯐꯝꯗꯒꯤ ꯁꯥꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯖꯀꯥꯠ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤ ꯖꯀꯥꯠ ꯄꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨ ꯁꯦꯝꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯁꯤ ꯇꯝꯂꯤꯛ ꯇꯧꯕ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕꯗ ꯄꯤꯔꯤꯁꯦ ꯁꯤ ꯂꯥꯏꯔꯕꯗꯨꯗ ꯃꯄꯨ ꯑꯣꯏꯅ ꯁꯤꯡꯅꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯁꯖꯤꯠꯇ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯗ ꯑꯇꯣꯞꯄ ꯀꯔꯤ ꯑꯃꯗ ꯕꯤꯜꯗꯤꯡ ꯁꯥꯕ ꯑꯃꯗ ꯄꯤꯁꯟꯒꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯖꯀꯥꯠꯀꯤ ꯄꯩꯁꯥꯁꯦ ꯃꯁꯖꯤꯠꯇꯨ ꯁꯥꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯈꯤꯗꯧꯔꯤꯕꯅꯦꯕ ꯇꯣꯂꯣꯞ ꯑꯣꯏꯅ ꯁꯦꯂꯔꯤ ꯑꯣꯏꯅ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯈꯤꯗꯧꯔꯤꯕꯅꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯤ ꯍꯛꯇ ꯃꯄꯨꯗ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯁꯖꯤꯠ ꯀꯅꯥꯝꯇꯒꯤ ꯃꯄꯨ ꯑꯣꯏꯗꯦ ꯃꯁꯖꯤꯠ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯀꯕꯖꯥ ꯇꯧꯅꯕ ꯃꯄꯨ ꯑꯣꯏꯅꯕ ꯄꯣꯠꯇꯨ ꯂꯩꯇꯦꯕ ꯃꯁꯖꯤꯠꯀꯤ ꯍꯤꯔꯝꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯝꯁꯤꯅꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯠꯇ ꯖꯀꯥꯠ ꯄꯤꯁꯟꯕ ꯌꯥꯗꯦ ꯖꯀꯥꯠꯀꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤꯗ ꯑꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯃꯒꯁꯨ ꯑꯗꯨꯝ ꯍꯪꯉꯤ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯃꯤꯁꯛ ꯑꯃꯗ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨ ꯑꯁꯦꯡꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯖꯀꯥꯠꯇ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯐꯔꯁ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯖꯀꯥꯠ ꯄꯤꯕꯗꯤ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯍꯪꯉꯤꯁꯦ ꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯪꯈ꯭ꯔ ꯃꯥꯜꯂꯦ ꯍꯪꯈ꯭ꯔꯦ ꯑꯗꯨ ꯖꯀꯥꯠ ꯁꯗꯀꯥꯏ ꯅꯥꯐꯤꯂꯥ ꯇꯧꯊꯣꯛꯀꯗꯕꯅꯤ ꯁꯋꯥꯕꯀꯤ ꯅꯤꯌꯠ ꯇꯧꯗꯕꯤꯗ ꯍꯔꯥꯝꯒꯤ ꯄꯩꯁꯥꯗꯨꯗꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯄꯟꯈ꯭ꯔꯦ ꯃദ്ꯔꯁꯥ ꯁꯥꯕꯗ ꯖꯀꯥꯠ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯗꯔꯁꯥ ꯁꯥꯕꯗꯁꯨ ꯖꯀꯥꯠꯀꯤ ꯄꯩꯁꯥꯅ ꯃꯗꯔꯁꯥ ꯁꯥꯕ ꯌꯥꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯁꯖꯥꯠꯅ ꯍꯪꯉꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯧꯅꯗꯕ ꯃꯤꯒꯤ ꯃꯇꯥꯡꯗ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯅꯗꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤ ꯂꯝꯒꯤ ꯃꯇꯥꯡꯗꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯍꯣꯏ ꯗꯨꯅꯤꯌꯥꯒꯤ ꯃꯔꯝꯗꯒꯤ ꯍꯥꯏꯔꯣꯅꯦ ꯗꯨꯅꯤꯌꯥꯒꯤ ꯃꯔꯝꯗꯒꯤ ꯍꯣꯏ ꯀꯧꯅꯗꯕ ꯁꯦꯝ ꯏꯟꯁꯥꯜꯂꯥ ꯑꯗꯨꯕꯨ ꯍꯔꯥꯝꯅꯤ ꯃꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯧꯅꯗꯕꯁꯦ ꯑꯆꯧꯕ ꯑꯜꯂꯥꯍ ꯑꯃꯗꯤ ꯔꯁꯨꯜꯅ ꯄꯥꯝꯗꯕ ꯂꯥꯟꯅ ꯇꯧꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯃꯅꯤ ꯗꯨꯅꯤꯌꯥꯒꯤꯗꯃꯛꯇ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔꯒꯤꯗꯃꯛꯇ ꯂꯝ ꯇꯨ ꯃꯆꯦꯠ ꯑꯃꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯍꯦꯟꯖꯟꯅꯕꯒꯤ ꯆꯪꯅ ꯀꯧꯅꯗꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯒꯤ ꯊꯕꯛ ꯅꯠꯇꯦ ꯍꯗꯤꯁ ꯑꯃꯗꯁꯨ ꯑꯩꯈꯣꯏ ꯂꯥꯏꯗ ꯈꯨꯔꯨ ꯖꯟꯅꯇ ꯀꯠꯇ ꯃꯔꯤ ꯃꯇꯥ ꯊꯥꯗꯠꯅꯔꯤꯕ ꯃꯤꯁꯤꯡꯗ ꯖꯟꯅ ꯆꯪꯉꯣ ꯍꯥꯏꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯃꯨꯁꯜꯃꯥꯟ ꯚꯥꯏ ꯑꯃꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯒꯤ ꯍꯦꯟꯅ ꯀꯧꯅꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯂꯥꯟꯅ ꯐꯪꯂꯕ ꯕꯗꯨꯋꯥ ꯐꯪꯂꯕ ꯀꯥꯡꯕꯨꯁꯤꯡꯅꯤ ꯃꯈꯣꯏꯗꯣ ꯑꯗꯨꯅ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟ ꯑꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯗꯨꯅꯤꯌꯥꯒꯤ ꯑꯣꯏꯕ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅꯗ꯭ꯔꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯒꯤ ꯍꯦꯟꯅ ꯀꯧꯅꯗꯕꯒꯤ ꯑꯌꯥꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯔꯝꯖꯥꯟꯒꯤ ꯂꯣꯏꯔꯛꯄ ꯊꯥꯒ ꯑꯗꯨꯝ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯂꯥꯇꯨꯜ ꯀꯗꯔꯒꯤ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯊꯥꯕꯤ ꯍꯥꯏ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯧꯅꯗꯕ ꯃꯤ ꯑꯃꯒ ꯌꯥꯅꯗꯕ ꯍꯣꯏ ꯍꯣꯏ ꯃꯤꯁꯤꯡꯁꯤꯒꯤ ꯗꯨꯋꯥꯁꯤꯡꯁꯤ ꯀꯕꯨꯜ ꯇꯧꯕꯤꯗꯦ ꯍꯥꯏ ꯑꯗꯨꯒ ꯍꯣꯏ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯩꯈꯣꯏ ꯂꯩꯂꯥꯇꯨꯜ ꯀꯗꯔꯒꯤ ꯅꯨꯃꯤꯠꯇꯨꯔꯕꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯌꯥꯅꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯃ ꯍꯪꯉꯤꯁꯦ ꯌꯥꯝꯅ ꯕ꯭ꯔꯣ ꯏꯐꯇꯥꯔ ꯌꯥꯕꯒ ꯇꯪꯍꯟꯗ꯭ꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯖꯥꯕ ꯐꯪꯒꯗ꯭ꯔꯥ ꯑꯣꯔ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯅꯤ
ꯏꯐꯇꯥꯔ ꯌꯥꯕꯒ ꯇꯪꯍꯟꯗꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯇꯪꯍꯟꯗꯕꯅꯣ ꯍꯥꯏꯕꯒꯤꯁꯨ ꯊꯤꯒꯠꯄ ꯑꯃ ꯆꯪꯉꯤ ꯄꯨꯂꯤꯁꯅ ꯇꯪꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯆꯧꯙꯨꯔꯤꯁꯤꯡꯅ ꯇꯪꯍꯟꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯕ ꯑꯃꯁꯨ ꯆꯪꯉꯤ ꯑꯗꯨ ꯊꯤꯡꯉꯣꯏꯗꯕꯅꯤ ꯇꯪꯍꯟꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯏ ꯏꯐꯇꯥꯔꯁꯤꯗꯤ ꯃꯇꯝ ꯑꯣꯏꯕꯒ ꯇꯧꯒꯗꯕꯅꯤ ꯏꯟꯁꯥꯜꯂꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯈꯣꯏꯗꯤ ꯆꯍꯤꯁꯨ ꯌꯥꯝꯗ꯭ꯔꯤ ꯁꯤꯗ ꯐꯥꯎꯕ ꯃꯌꯥꯝ ꯎꯔꯦ ꯑꯍꯟꯁꯤꯡꯗꯤ ꯎꯔꯝꯒꯅꯤ ꯏꯐꯇꯥꯔ ꯂꯥꯎꯔꯤꯕ ꯃꯤꯁꯤ ꯃꯥ ꯍꯥꯟꯅ ꯆꯥꯊꯣꯛꯑ ꯃꯇꯨꯡꯗ ꯂꯥꯎꯕꯁꯨ ꯌꯥꯎꯏ ꯏꯁꯤꯡꯒ ꯇꯪꯊꯣꯛꯑ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏꯒꯤ ꯄꯨꯡꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯡꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯅ ꯏꯐꯇꯥꯔ ꯍꯦꯛ ꯇꯥꯕꯒ ꯏꯐꯇꯥꯔ ꯇꯧꯕꯁꯤ ꯁꯨꯅꯅꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯍꯤꯛꯃꯠ ꯑꯃꯁꯨꯅꯤ ꯑꯩꯈꯣꯏꯅ ꯔꯣꯖꯥ ꯍꯦꯜꯂꯤꯕꯁꯤ ꯑꯋꯥꯕ ꯈꯥꯡꯕꯁꯨ ꯄꯥꯟꯗꯝ ꯅꯠꯇꯦ ꯆꯥꯛ ꯂꯥꯝꯕ ꯈꯥꯡꯕꯁꯨ ꯀꯔꯤꯝꯇ ꯄꯥꯟꯗꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯨꯁꯜꯃꯥꯟ ꯑꯃꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯦ ꯄꯥꯟꯗꯝꯁꯤ ꯏꯇꯥꯑꯠ ꯍꯥꯏꯕꯅꯦꯕ ꯏꯇꯥꯠ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯑꯩꯗꯤ ꯑꯜꯂꯥ ꯈꯛꯇ ꯂꯥꯠꯂꯅꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯎꯪꯖꯟꯗꯅ ꯆꯤꯡꯗ ꯀꯥꯈꯠꯂꯒ ꯅꯃꯥꯖꯁꯤꯗ ꯁꯣꯜꯂꯒ ꯂꯩꯈꯤꯕ ꯔꯣꯖꯥꯁꯤꯗ ꯍꯦꯜꯂꯒ ꯑꯁꯤꯒꯤꯁꯤ ꯑꯜꯂꯥꯅ ꯄꯥꯝꯗꯦꯕ ꯑꯜꯂꯥꯅ ꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯕꯟꯗꯥ ꯑꯃ ꯑꯩꯅ ꯆꯥꯎ ꯍꯥꯏꯕ ꯑꯩꯅ ꯆꯥꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗꯨꯗꯒꯤ ꯍꯦꯛ ꯆꯥꯗꯕ ꯑꯗꯨꯒ ꯆꯥꯔꯣꯅ ꯍꯥꯏꯕꯒ ꯍꯦꯛꯇ ꯄꯟꯊꯗꯕꯤꯗ ꯐꯠ ꯂꯥꯎꯅ ꯆꯥꯕ ꯍꯧꯕ ꯑꯩꯅ ꯁꯣꯜꯂꯣ ꯍꯥꯏꯕ ꯃꯇꯝꯗꯅ ꯃꯥ ꯁꯣꯟꯕ ꯑꯗꯨꯒ ꯁꯣꯟꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯟꯗꯕ ꯁꯤꯅꯦꯕ ꯑꯜꯂꯥꯒ ꯑꯩꯈꯣꯏꯒ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯜꯂꯥꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯅꯤ ꯑꯜꯂꯥꯅ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏ ꯆꯥꯒꯅꯨ ꯊꯤꯡꯉꯩꯗꯨ ꯃꯔꯝꯗꯤ ꯑꯜꯂꯥꯒꯤ ꯄꯥꯟꯗꯝ ꯑꯩꯈꯣꯏꯗ ꯑꯋꯥ ꯄꯤꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯣꯖꯥ ꯍꯦꯜꯂꯤꯕꯗꯨꯒꯤ ꯆꯥꯗꯕꯗꯨꯁꯨ ꯑꯩꯈꯣꯏ ꯑꯜꯂꯥꯒꯤ ꯃꯅꯥꯛꯇ ꯄꯥꯟꯗꯝ ꯅꯠꯇꯦꯕ ꯑꯜꯂꯥꯅ ꯌꯦꯡꯁꯤ ꯁꯦꯀꯦꯟ ꯈꯔꯗꯨꯗ ꯃꯤꯀꯨꯞ ꯈꯔꯗꯨꯗ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯅ ꯏꯐꯇꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯑꯗꯨꯝ ꯑꯜꯂꯥꯍꯨꯝꯃ ꯏꯟꯅꯤ ꯂꯀ ꯁꯨꯝꯇꯨꯑꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯕꯗꯨꯅꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯊꯤꯡꯕꯁꯤꯡꯗꯨꯁꯨ ꯋꯥꯔꯧꯔꯨꯔ ꯑꯗꯨꯝ ꯊꯤꯡꯒꯦ ꯊꯤꯡꯖꯅꯤ ꯑꯗꯨꯝ ꯆꯤꯡꯗꯗꯤ ꯁꯨꯃꯥꯏꯅ ꯊꯠꯂꯝꯃꯣꯏꯗꯅ ꯑꯗꯨꯝ ꯆꯥꯁꯤ ꯏꯟꯁꯥꯜꯂꯥ ꯊꯛꯁꯤ ꯌꯥꯔꯛꯄꯒ ꯌꯥꯔꯛꯄꯒ ꯑꯗꯨꯒ ꯑꯃꯅ ꯁꯖꯤꯗꯥꯅ ꯍꯪꯉꯤꯁꯦ ꯃꯦꯁꯥꯞ ꯀꯣꯜ ꯂꯤꯛ ꯐꯅꯦꯛ ꯐꯤꯔꯣꯟ ꯁꯤꯖꯤꯟꯅꯗꯕꯤꯗ ꯂꯩꯕꯁꯤꯡꯒꯤꯁꯨ ꯖꯀꯥꯠ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯤꯔꯣꯏ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟ ꯑꯃ ꯁꯤꯅ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯪꯉꯤꯁꯤ ꯃꯦꯁꯥꯞ ꯁꯅꯥ ꯃꯃꯜ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯅꯥ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯏ ꯃꯥꯒꯤ ꯃꯅꯥꯗ ꯁꯅꯥꯗꯤ ꯆꯅꯤꯡ 3.5 ꯌꯥꯜꯂꯤ ꯃꯥꯅꯗꯤ ꯑꯗꯨꯒꯤ ꯖꯀꯥꯠ ꯄꯤꯊꯣꯛꯄꯗꯨ ꯀꯌꯥ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯍꯤꯁꯥꯞꯇꯨ ꯀꯌꯥ ꯇꯥꯕꯅꯣ ꯌꯦꯡꯉꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯅꯥꯗꯨ ꯖꯀꯥꯠ ꯐꯥꯕ꯭ꯔꯥ ꯐꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯉꯣ ꯁꯝꯅ ꯒ꯭ꯔꯥꯝ 44ꯒ ꯁꯝꯅ ꯃꯤꯂꯤꯒ꯭ꯔꯥꯝ 100-150ꯒꯨꯝꯕ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯆꯍꯤꯁꯨ ꯑꯣꯟꯕ ꯇꯥꯔꯒꯗꯤ ꯆꯍꯤ ꯐꯥꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯐꯔꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯅꯥꯗꯨꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯔꯒ ꯄꯨꯂꯞꯇꯨ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ 2.5 खाइदोꯛꯂꯒ ꯑꯩꯈꯣꯏꯒꯤ 90 ꯁꯨꯕ ꯁꯔꯨꯛꯇꯣ ꯈꯥꯏꯗꯣꯛꯂꯒ ꯑꯗꯨꯃꯛ ꯖꯀꯥꯠ ꯑꯇꯥꯕꯗꯨ ꯄꯤꯊꯣꯛꯀꯗꯕꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯪꯉꯛꯈꯤꯕ ꯀ꯭ꯋꯦꯁꯟ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯪꯉꯛꯄ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯪꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯀꯃꯦꯟ ꯑꯣꯏꯅ ꯄꯤꯖꯔꯛꯑꯒ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh